ngasi phongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maruoibi I pausing miyamna thamjagi ahanbada security na ngak sellaga Kuki singda Bangkar Sahalle State ki Chief Minister Security Advisor amadi Police ki DGP na Manipur irang thokpa khara hanthari haina Lauding Seras the Bisnupur district manungsan ba Phobala Maning Singi Susampur district tainaba Langjing Manbi Reserve Forest area da Central Security Force ng ngak sellaga Kuki singna underground bunker amadi drain singba JCB sizinaduna semgatun laire Nauna Kuki singna bunker sajilak ba maphamasi mamang na Kuki singna tampak lamda nongmay amadi bomb kap tharakpadigi khulnga ku volunteer sing sangsinduna akan balan sokna kiba mapham singni Mafam asida nauna Kuki sing kangbuna Bangkar Sahalle langi sem serakli ba asida lengakna miyeng sangba sungmani miyam tinba thoramda santi hanjinba haure haiduna koilau lauraga inaknakna Bisnupur ga tainaba mafamda Bangkar sajilakpa thingba ngamdrabadi hena aruba phibam oirakpa yai haujing nauna Bangkar sajilakliba mafam asi tampaktagi yengbada thoina uba ngamdaba mafamni mitai singna sing manaknakna sangsinduna yengnaba hotnarabasu Central Security na athingba piduna Thambana drone season adunu yengba matamda Langjing Manbi Reserve Forest area manungda nauna Bangkar sing asi saba thengnarakibani mara asida police control room dagi thadorakpa sirolamagi matungina thawdok masa kharat natana hokiba pung kunge mari sta pamdaba thawdok thokide Imphal West Kaksing Bisnupur Kangpokpi Thawbal amadi Susampur district singba mafam singda security force na coming operation satakhi operation asida submachine gun carbine ani 9mm gi local made pistol ama hand grenade HE 36 mga country made bomb ohom amadi pompi am pangmangamki hairiba khulai singa si Kangpokpi district ki Sapramana police station konba Salbung village tagini ngasigi oina national highway kuntraga tereta gari samaga humfu amadi national highway anida gari saniga kunga mari tangai fataba polam sing puduna sanglakhiari makasa tharak poina to papawmna Kuki singna moreda driver ama furakpadagi marol thokidre haujuk su Imphal dagi more tamna sakhiba state police force more yoba ngamdana leiri Hokiba me ahumdagi thoklibi irang asi mapung fana laksin bada mateng oina ba Bharat Sarkar na nauna tharakiba BSF personal ke hokiba jun tarukta Imphal dagi more tamna kanboi satuna pusin kiba bus thoba Muslim driver ama ngarang numidang pung mapan khar helakpa do waida Kuki na singnaba mi ahumna tamchina furakpadigi marol thoktabadagi Imphal gi purai romba khonang makhongda remedy hospital aruba phium da lekanakhe Maraksida Hokiba Numit Kranigi Mamang the Imphal dagi more tamna helicopter sakiba IRB amadi Manipuri Police Commando gi apunba khutpu ama haujiksu Kuki nupi singna thingmadagi more town yoksin mangamdana Assam Rifles camp ta leidi haidi ngara numidang pung mapan khar helakpa duwaida more town Kuki ni singnaba miwe ahumna furak parigi soklaba BSF personal singi convoy satpa bus driver dugi mami moinam Faruk Saikuntra apokpa moinam Taipa Ali Kawi Mak Thawbal district ki manungsanba laiba Thawbal kaibung maya likai tikin hari soklaba BSF ki personnel sing thiluba bus driver si hokiba jun tarukta Imphal dagi more tamna BSF personnel sing asi puduna sakhibane magna BSF personnel singna mathau pangthokpa satkringai mahakna more town da ngak leiringai da Kuki ni singnaba miyoi khra laktuna mahakpu mafam rang khangdana furam bane hari maduragi soklaba driver moinam Faruk mahakna Kanboi satmina kiba miyoi khrana more da leba district hospital pukhatuna lekanaki soklaba Faruk masagi mamai da ka hena sokpadagi Imphal do refer tokhi maduragi BSF ki personal singna makhataba treatment gi dama numitugi ahing nongyai da RIMS hospital tamna purakhibani matamdu da driver Faruk masinda leptana tholokpadagi Imphal gi purai romba khonang mokhong da leba remedy hospital da ngasi numidang wairam ENT ga mari leinana operation tokre driver Faruk Kuki ni singna mawong sadana furakpaduna Maram oiraga hauze wangang mangamdana lekanari thokriba thawdo asigi matangda Farukna thawriba bus registration number AR 206300 gi mapu sagirna phungdorpagi matungina hauzu Manipur thoklibi irang asigi mari lainana magi night super bus asi BSF ki personal sing haptana haukiba jun tarukta moregi damu Imphal thatokibani Hariba bus asi BSF personal singa more da tekta kaidana yoraba matung hauzi more college campus ta atopa bus kya ga punna tha ahum makhoirom sik lerakibani hariba night super bus asi sienana ba soklaba driver Faruk si more da lerakibani ngarang thawdo thukiba numit asigi numidang da makoina
थिल्लिब BSF कंपनी की डिप्यूटी कमांडेंट राजेंद्र राठौर कौबमना स्कॉर्पियो रजिस्ट्रेशन नंबर NL 07CB8912 पुरक्तुना माकी बस ड्राइवर मोइनाम फरुकपु थबा चलुसी हाइदुना मोरे कॉलेज तकी चटकी डिप्यूटी कमांडेंट राजेंद्र राठौर लोइना माकी ड्राइवर ना मोरे कॉलेज तकी मोरे टाउन तमना किलोमीटर मखाइरोम की सांग गाड़ी थौरग मफम खामकी गाड़ी एदु लंबी की नकन खामलग डिप्यूटी कमांडेंट राजेंद्र राठौर मी अमग उनरुनी हाइदुना युम अमद संख्रबा महान स्कॉर्पियो गाड़ी एदु संगदुना लेहबनी तांजा अदुना मफम अदुवाइद कुकी नि सिंगनब मी अहुमना माकी ड्राइवर द मा कनानो गाड़ी तबु लाकोनो मफम सिदा कनागे याब लौरगा गाड़ी खामलिबनो हाइना वहं क्या तौरगा माकी ड्राइवर अदु गाड़ी दगी सिंगतखिबनी मफम अदुदगी माकी ड्राइवर अदु मी अहुमदुना मफम अमद पुरगा माक नकपद लेरंबा उतुक वतुप सिजनदुना ममाई ममित मंगक्समना सिंग मफम क्यारा सिरसनु मतागुम फुरगा खंतोकलमनी तंजा अदुना मनाक नकपद लेरंबा मी अमतना फुरिबा माकी ड्राइवर अदु खामदोकपिकिदि असिगुम लेबकथिबा थौदो असि बस मपु अम ओइना नोंगाइतब फावी मतुंगना मखाताना तहोनिंगदि हाइना मखाताखि थौदो अदुगी मतांगना सोकलबा ड्राइवर फारूकी लोइनबी मोइनाम सामसिन हाइ माकी मखोय अनिगी सही तरेत गाइरिबी मसा अमा याउना पुन्ना मसा अहुमनि पिकलिबा मसासिंग असि महि मसिंग तमननबा मदि पुन्सि हिंगनबा माकी मापुरोइबना अफंग सेल तानबगी थबक सथरिबनि अदुबो हौजिकति माकी मापुरोइबा कुकीनि सिंगनबसिंगना तमथिना फुरकपदिगी मारोल मरी थोक्तबद नतना हगोट कंखत ngमदना लाइकनबसि तसिंगना लेबकथिबनि सरकारना थौदोकसुगी मताना कुपना थिगतपिदना मरा लेबसिंगबु मतिक साबदंदि पिबियु लोइनना माकी पिकलिबा मसासिंगी येंगदुर इमुंग मुनुंगी पांगबयाबा मतिंग पांगबियु हाइना सरकारगी पुंगनिंग सिंसिंखि मरक्सिदा हौखिबा नुमित खरनिगी ममांगना हेलीकॉप्टर मोरे टाउन तमना सखिबा स्टेट पुलिस की खुटपु अमा इम्फाल मोरे लंबी कोनोंग लेरेंबी याउना तोवान तोवान मफम क्यादा लंबी थत्तुना थिंगबदगी हाइबी स्टेट पुलिस की खुटपु असि मोरे यौब ngमदना असम राइफल्स कैम्प लेरी अमरमदा हौजिक मोरे द लेरीबा मणिपुर पुलिस कमांडो याउना स्टेट फोर्स ngasi सरकार अहेन शक्ति पिबिदबदगी मथौ मपुंग फाना पांथोप ngमदना लेरी हाइना पावमन मखातारी अतोप पावमना MLA केबी हाई कोर्ट ऑफ मणिपुर लाक्तुना विटनेस की जवान पीख्रे हाई कोर्ट ऑफ मणिपुर लंखलखिबा इलेक्शन पिटिशन फाइल अमगा मरी लेना नौरिया पखंगलक्प एसी की MLA सोराइसेम केबी ngasi कोर्ट असिमक्तदा लाक्तुना कोर्ट असिगी अपॉइंटेड कमिश्नर डिफेंस विटनेस नंबर 1 की ओइबा जवान पीख्रे हाइरि केंद्र असिदा NCP की मिरेप ओइखिबा हानगी MLA सोइबम सुभाष चंद्रना पिटिशनर ओइदना हाई कोर्ट ऑफ मणिपुर लंखलखिबा इलेक्शन पिटिशन फाइल अमगा मरी लेना MLA KBSC पिटिशन असिगी रेस्पोंडेंट नंबर 1 ओइदुना DW1 की जवान पीखिबनी पिटिशन फाइल असिदा रेस्पोंडेंट नंबर 2 दना केंद्र असिना कांग्रेस की मिरेप ओइखिबा मनाउतोन अमसुम रेस्पोंडेंट नंबर 3 ना केंद्र असिदा मिरेप ओइखिबा मनोरंजन हाइरि इलेक्शन पिटिशन फाइल असिगा मरी लेना थासिगी तरागा तरुक्ता हाई कोर्ट ऑफ मणिपुर की जस्टिस आंटेम बिमोल्स की बेंच द प्रोसीडिंग सतखि प्रोसीडिंग अदुदा MLA केबी की काउंसिल ना MLA सिबु कोर्ट असिमक्तदा जवान पीजगे हाइदुना प्लेयर निरखिबने हाइरि अतोप पावमदना कांग्रेस ती सिंग खुद का मानदबा मणिपुर बु म्यांमार योंथोकलंबगी मथक्ता मसेट मसेट थुगाइरंबा पार्टी ने मणिपुर नतना इंडिया मतम कुइना लेंगाक पाइरंबा कांग्रेस ती सिंग खुद का मानदबा मिखल की मतम नसु मियामबु नुंगसिबा सारगा मणिपुर की तांगलबा कबो बेलीबु म्यांमार योंथोकलंबगी मथक्ता हौजिक लेरिबा मणिपुर सिसु मसेट मसेट थुगाइरंबा पार्टी ने हाइना ngasi इम्फाल की नेते पाचु थेक्ता लेबा BJP मणिपुर प्रदेश की थंबाल संगलेन पांगथोकपा पावगी मिफम अमना कांग्रेस मु मराल सिख्रे लाखलिबा नवेंबर थारा पांगथोकदोरिबा मिजोराम लेजिस्लेटिव असेंबली मिखलगा मरी लेना कांग्रेस की राहुल गांधी मणिपुर स्टेट अनि थोकले हाइन फोंदोखिबा वाफम सिंगदुना मरी लेना BJP की वाइस प्रेसिडेंट N निम्बास L मीनाबंता जनरल सेक्रेटरी के शरद कुमार L देवेन P प्रेमानंद स्टेट सेक्रेटरी के विक्रम अमदी के इनाउसा देवी याउना पांगथोकिबा पावगी मिफम अदुर BJP स्टेट की प्रेसिडेंट A सरदा देवी ना वाफम सिंग असि फोंदोकलदुना मखाताना हाइ हौखिबा मे अहुमदगी चथरगलिबा इरांग असिदा मिपुंग खुदिमक मणिपुर कन्ननबा थौदांग लौनरि थोकलिबा इरांग असिदा अखोय अमना अमाबु हुन्ना nganagada matam sinate haujikti yawn positive oiba irang asi ki horoisin purakpa yaba athubada kangluk furup sing asi nungsi chanana leminaba yaba wakhalon sing pibi gi muhutta rajniti gi khudong saba launaba honaroidabani thoklibi irang asi da Congress kumba party kharan rajniti ki khudong saba launaba honarakpagumna tangkak kya da thabak torakpasi BJP na noaiti asi gumasi BJP hainabi sunate haukiba October 13 tarukta
Mizoram gi Mikhal ga mari leina pangthokpa Mikhal amara Indian National Congress ki lusingba Rahul Gandhi na Manipur si oigani khalambadudagi pungkai kaiduna haujikti state ani thokna khaidokle haina phongdokhiba warol singbu MPC na tuan wan thoksing handoktuna Manipur thugaina bohonai masigumba Congress ki Rahul Gandhi na phongdokhiba wafam sing adudi Congress na Manipur bu thugaiba pamudu oirakadori haina Mizoram Mikhal gi campaign da phongdokhiba oigani maramdi Congress party si Rahul Gandhi gi grandfather Jawaharlal Nehru na lebas ki prime minister oiringai Manipur gi Kabo Bilibu yomlo nariba Myanmar yanthoki madugi matungda amuk hawkiba September 13 da Nagaland Pradesh Congress Committee ki presidents oiramadana tana finance ministers oiramba ke thori masamangna Kuki singi separate administration support aweki masidusna tana handak ikui kuidringai Mizoram Pradesh Congress Committee ki senior leader Matthew Anthony nasu Kuki Jau singi separate administration support awi maduna hausu phawi goina Nagaland amadi Mizoram Pradesh Congress Committee na Kuki Jau ki separate administration support awi haikra phawa Manipur Pradesh Congress Committee tadi makhoi goiba warol sengdoktrabanina MPCC separate administration asi support awi haina lauridabigi maram naiti maramdi hawkiba English singani taraga marita Manipur Congress tangak leiringaida sahidugi August 15 da Revenue Department na thokiba order amana lamdamasigi ipaipu singna lumna laujariba ibudau thangjingbu thangting haina ontholamki masidusnatana Congress ki matamatam gi mikhal lakpagi khudong chaba launaba Manipur nungsiba sarga Manipur si mase thupairami matamamada Imphal West District ki manung sanba panchayat oina leramba khul kayas hokiba English singani ga taraga nithu gi jun kun mapan RDNPR gi additional chief secretary na thokiba order amana gram panchayat khul oina leramba kunga manga kabru lekha kunga taruk Toribari kunga taret Kalapara mari kunga nipan Santalabari Parani na singbasi ADC ki manung salalaga atoba district yaholang kibani Congress party na sindana Manipur nungsiba saraga Manipur thugaina ba khongthang singkadigi pekhalamano Congress na di BJP ki double engine lenga na Manipur thugai haina maral siri adubo state sida BJP ki double engine gi lenga lakpadagi di hawkibi English singani ga kunga nithui ga October kunga trukta Congress lenga na thangting untholamba ibudau thangjingi lam hectare mari edu amu hana thangjing unthok tuna khali loinana thangjing singsang da leiriba kaubru lepham lengi pukri yauna lam hectare mari ngak senduna thamdi adu kaubru lepham gi lam hectare ani asisu ngak tuna leiri Congress na di BJP asi irang thowan mani haina lana sandopiri asing tasing badi hausi irang thuklibasi Congress lengakna maru hulamba popi pambi singyan thatuna Manipur gi mahoksa gi saktam kanana bo hotna rubadagini thoklibi irang sidi BJP ne Manipur kaidana mahoksa gi leijariba saktam sing kaidana bo hotna badagi oiramba yai irang sidi BJP lengakna popi yan thatuna tungi mirol kanana bo hotna ribasi gi mathakta mahoksa gi leijaragliba thangjing gi ibudau laisang kaubru lepham lena singba kya kallubagi oiramba yai adubu Manipur nungsiba sawa singna khutka manadaba Congress na di Manipur di yonthoklambadana tana mase thukairamani hena ngaklibadi lenga asina Myanmar gi lakpa khulai paiba ko ki lalhauba I guite koba mioi amaga English singani ga manga da su sain taunaramsini Myanmar based toba Myanmar masa ko ki lalhauba amaga Congress lengak na matawkram na su sain taunarambono haibase angakpani haina BJP Manipur Pradesh ki President S Sadana makhataki makhasa tharakpo ina topa paw mana Wahingbam anangi yum the city police ki team amana satakiba thawong yaningde kumbi AC ki manung sana lairiba kumbi Setapur Maya lekai ki Manipur Pradesh Youth Congress Committee MPYCC ki organization secretary oina thawpuriba wahingbam anangi yumda city police ki team ama laktuna thibuhum ki thabak satakiba amadi yum gi miyoi sina kian khanganduna phana bokona kiba thawong yaningde haina kumbi kaithel Unified Peace Coordinating Committee kumbi amadi kumbi gi maira paibi imasna puna kusamnaduna sinduna wakat mifam amanga si pangthokre wakat mifam madura saruk yakhibi nongmai them Ramabati kaubi ima mana phongdokhibada BJYM gi lusingba bari sarmana miyoi mari manga kapbaga son kiba dudana paliba laingana tumina lesinba aduga police department na karish toba ngamkhidaba aduga kumbi AC gi na kya gi mit mai pangaliba wayengom ananbu ngammi matagum sathariba thawong miyamna yabang amlai anan phana bo honariba maram sadi ananda mathona fudok city police ki misang mikai naiba pangdaba gi thawong ni anobu lal amagi baton amuk tobiga naiki wakat mi phamdur anan phabi yaroi city police ki thawong yaning de government na miyam gi punsi mati lanthong ngapiu ngasi gi youth sing government na sigi yekna bana BJP lengak miyam gi oidre youth sing tungi yumbini hekna banate anan gi maral karino SI
Gavaskar suspend tawgadabani. State force pu BJP government lan sizinaba yaninge. Misa miyam manaba miyeng yingbiu lanjadaba yutta nehat pigano haina thaba. Let cut kya sizinaki amadi khulau kya sulauki. Lushilak poina to paw Israel na Gaza gi hospital amata thuanduna miyoi sani palom hatkibadu tamthiraba war crime ni. Haukibo October Taragataki Numidang Pung Tadet Israel gi matam khra helakpada Gaza gi maming leraba all ahali Arab hospital Israel na santi leraba rocket capsinduna sakti leraba rocket capsinduna sound amount thuanbada misam nupi angang yauna Palestinians sani palom sian kibegi mathakta layeng liba mi kya aruba phium na suan kibadu malemgi santi pama punamang akan mamona kanem tafom thu ihaina Communist Party of India Manipur na thadorak pasirol aman haidi Seola sin hai khudong thiba nangraba hospital adu da haukiba October 3 tagi tholakiba Gaza amasum Israel anigi landa Israel na bom kya thadaduna sound amanda thokraba residence building kya da leiba aruba phium na soklaba Palestinians kya layeng libani Makoidana tan mayum may kay tumna thugay kraba mi kya hospital asida saidang pamlawduna layri haibadu US ki President Joe Biden yauna UN Human Rights Commission ki chief Bangkar takansu khanglaban haidi asigumba saurbu war crime satharibi Israel ki Prime Minister Benjamin Netanyahu kan khatuna capitalist media house singda Gaza hospital the rocket caption kibudo Hamas ki militant anina Israel kap kiba rocket ama soibdi hospital aduda tasin kibani haina toina paukthukli badu MSC CPI na akan mamong yaning do phuntukli ningsing bayabadi Gaza gi all ahali Arab hospital Israel na rocket caption duna sauna ama ata thon kiba minute mangarong gi matungda Prime Minister Benjamin Netanyahu ki social media spokesperson amana Gaza gi hospital Israel na rocket caption duna lotuna leiriba Hamas militants na sound ama ata thon khri haina laukhuki badu Al Jazeera TV na record tawduna pau sandokna ba thorang ninge US ki Federal Intelligence na Lona pau phirakpadigi social media amadi Israel gi national TV da laukhukiba paudu delete tawkibani haibadu maming leraba TV channel amadi media house kya su sengna khangnarakle nakalamoromda Bharat ki Prime Minister Narendra Modi na Gaza hospital gi thawdo du gi asengba mari makong khangdana Hamas militants sing da atamnana maral sikibatu yamna maglaiba thibani numit taraga humdoini helaglaba Hamas amasum Israel ani ki lan si Prime Minister Benjamin Yahuna self defense ki dama Gaza air strike tawbu yauna artillery shell kya caption bani haina media phongdo ki wafam do self defense ki nate Middle East gi Palestinian sing maru phongna manganana basa tharapu war crime amani haina CPI na lawi maram sidagi international court na Israel gi mathakta war crime thuan bigi sairak pifam thoi loinana malem gi santi pam singna Palestinian gi hak kanana akan bi hok sang sinbam thoi haiden su paushida makhata na phongdorakli aduga hausuku ina di miyam paus matanga sa lusinjarage amasu miyam puna no update ngaminasi